Laibak asidagi angang oina luhongbagi chatnabi muthatnaba chatharakpa campaign gi saruk ama oina nongmagi oiba training cum awareness program ama ngasi Thoubal DC complex ta laiba election counting hall da Pangthokkhre. Training cum awareness program adu district administration Thoubal amadi district child protection unit Thoubal anina khutsamnaraga sinduna pangthokpani. The Protection of Child Marriage Act 2006 haiba hiramda pangthokpa program adu da Thoubal district ki ADM Lokeshwar Brahmachari Mayum MCS na athoiba mithunglen amadi CWC Thoubal chairperson Langpoklakpam Romen Maitayna Thauram Mapu oina saruk yakhi. Manipur Commission for Child Rights ki legal advisor Advocate Thiam Raj Kishorna The Protection of Child Marriage Act 2006 ki matangda research person oina wangang ki. Athoiba mithunglen gi warolda Lokeshwar Brahmachari Mayum na hai lebak asida chahi sudriba angang sing luhongba muthatnaba pandamda Varat lenga ki pautak matunginna Bal Viva Mukta Varat campaign gi sarukama oina ngasi program asi pangthokpani. Angang oina luhongbagi chatnabi asi thingbada laibak asigi amadi district asigi mipum khudingmak tangai fadana The Prohibition of Child Marriage Act 2006 asi khanganba mathau tai nupina chahi 19 aduga nupana chahi 12 sudringaida luhongba haibasi ain gi wangmadani karigumba luhonglam mathoklabadi nupa amadi nupi adu khakta natana mama mapa amadi luhongba adu da saruk yariba khudingmak ain gi matungina chairak phongfam thoi karigumba angang oina luhongba thoklabadi child helpline number 1098 amadi police helpline number 112 asida phone tawbirga pau pibiu haina miyamda appeal tauki. Training cum awareness program atu da Police Department, Block Development Office, Municipality, District Child Protection Unit Thoubal na chingmagi office singi staff sing na saruk yakhi. Ekuna district asida child marriage thokti na certified tawbe hai ta lagi. Bepung kuding magset I sida legal prohibition of child marriage act 2060 khangan mo thoktai. Yang product child marriage kadang koge habis district lagi sida leriba prajapna moksi si khangan ba thoktai. Mayam sida yaw sing thangbi suyaw nani thangdam suyaw nani child marriage si ekuna kadang karba luhong si ekuna child marriage ni haile XC matungina ki karang ba nipina chekitaran ba kung khadre dipana cheki kumatu kung khadre kaya ba luhong ba si pako ko tuglang di atu child marriage haile alu na ekoi ki manipura ana tadi cara proses ke mama da